MSCB mieng tabiribasingbu namaitham kajalna khurumjari hauzik nunthilgi oiba pau pizari Manipurda me ahumdagi hauraga thokliba irang asida Imphal best tauba mahairoi lupsingna kuki furup ki mahairoi singbu asoyangam yahondana mayumda halankhrabasu chahi asige July 3 ta mangkhiba maitei furup ki mahairoi hizam ninthoingambi amadi fizam hemanjit anibu kuki furup na hakhibagi photo ngarang social media da viral chalakhiba aduna maram oiraga yamlaba mahairoi singna mahairoi hatpa sing putho haiba kholauda rally chatkhre rally thingnaba hotnabada security force ki maketagi tear smogong ka mahairoi kaya asopa namkhre Johnson Higher Secondary School, CC Secondary School, Iboton Sana Girls Higher Secondary School amadi Tampasana Girls Higher Secondary School gi yamlaba mahairoi singna kholau kaya lauduna lambida rally chatpa lambida famjanuna pendaba phongdokre CC Higher Secondary School romdagi sanjenthong fauduna Babupara Guest House tamna laknaba hotnabada tear gas kaptuna tankhaikre Iboton Sana Girls Higher Secondary School dagi TZ Higher Secondary tamna chatuna Puna kholau lauminage haiba lakhiba mahairoi sing kanglapat mamangda security force na smoke bomb kaptuna tankhaikre TZ dagi tholakhiba mahairoi sing governor gate mamang lambigi crossing yawrakpada tear gas kaptuna tankhaikre Johnson dagi tholakpa yamlaba mahairoi singsu police na thatuna thamkhre tear gas kapa asina maram oiraga mahairoi kaya asoapan nangbada natana wanthaba fawba yawkhre mahairoi hatpa yaningde we want justice Lengang na mihatpa athuba matamda puthokadabani haiba kholauda sangsilakhiba khongjang asigi matangda CC Higher Secondary gi mahairoi kaisam dayanandana hai thokliba kangluki irang asida mahairoi pusilakpa haibasi yamna laibak thibani tungi yumbiral oirakadawriba mahairoi singna pariba kolom asi thadoklaga khutta khulai paraklabadi irang asi henna chawthorakpa yai Pibam asi yauraba fawbada lengang na tumina layriba asi apenba oide lengang na tumina laybagi mahuta lengang ama lay haibagi chapsaba mathau tawbiyo haina pendaba phongdokhi akoina protest chachabai maramdi hangawna July ki tang 3 numit sida mangkhraba koi mahairoi hijam hemanjit amadi hijam linthoinganbi mkhoi ani ki asiba chang hina singnungi mafam amda ta du leramba sida akoi Music social media si amna viral ore photo ji ubuda koi mahairoi sing thawai amna soi noi am noi jade adigi matik penjade maram sina koi protest chachabane we really want justice for them oiba community oiba war sida sadra sing pusalakwa si masimasu yamna laibak thibani mahairoi na paiba kolom je kari gumma matamda nongmai olakpa taragadi maduna hena lana si chawthorpasu yai Hizam ninthoingambi na hinglinge mamanabi singa harau nungaina leminakhibagi saktam Ande dande kina khangna khanghode ko hokare matamdo kala i vidya sakhi Nakal amaromda hizam ninthoingambi amadi fizam Hemanjit anibu kuki furup na tamthina hakhibabu yaningdaba phongdoktuna Kaksing district ki Langmaidon Higher Secondary School gi mahairoi singna rally chatkre Langmaidon area da chatkhiba rally aduda maralaitaba mahairoi hatpa yaningde athubada mihatpa sing puthou government na tumin na lesinba yaroi haiba kholau kaya laukhi Seven IRB da thabak tauba personnel ama Jiribam district ki Babupar ward number 5 ta hangba Malem hotel gi room number 13 gi famung da siraga leiramle Shiramlava 7 IRB gi personnel adugi maming khumuksam babu chahi nifunipan apopo lekhidroba KS Kogngang Kakseng Kholen laithago lekai dagini maha hauzik Jiribam district ki Boro Bekra Police Station gi makhada posting taduna leibani asiba haksang asi 50 bedded hospital Jiribam da thamkhre hairi Protection and Preservation Committee PPCM gi mieng makhada lamyambe irawat ningsing thoram observation committee lintokna sinduna lamyambe irawat lekhidabagi humudani thoirak suba ningsing thoram ngasi wanghembam lekai yumjau larembi da pangthokre thoram adu da PPCM gi convener PS Nandoluwang lintoke convener KS Gopen Luwang Kokomi Women Wing gi coordinator Y Lyric Leima Poirei Leimarol gi Ima L Myangchoubi Lintoke ko convener sing K Thoiba Mitai L Siam Khuman YSCU Wahengbam Lekai gi president
S. Uma Sankarna President Membersing Oiki. Thauram aduda Kokomi Women Wing Co-Coordinator Wai Lerik Leimana Phongdokhibada Aikoi amata oisi aikoi masel khul thanaroisi aikoi na saurubadagi mai kaya tharure masi aikoi gi mangjabani asugumba thawong ase kaidonungda tawroisi ngasi aikoi na wana lelibagum tungda lakadoba isa sing wahaugani aikoi maira paibi satra organization look sing na sangsilakpa khongjang pumba mama oibi aikoi na bor piba natana haujikti ima aikoi ahal oire aduna isa sing ima leiba kangleipak lamyanba irabat na pamlamba Manipur leibak kangleipak ase aikoi amata oina kamina se haiki aikoi ngasidi leibak ilo ko ay yakna na ko sa lama ilya ko na aikoi Manipuri baitoi ko luksiba amata lagi mama lagi lagi aikoi phumok thakpa pamangani aikoi phumok ji aikoi hinda bayate tungki damak dakwari dengan sama babai pun sama babasur kuda turun bangklada phabak sakhaida curacai pur baidei dakai ore ekoi ipai pun kuari bilam ni akoi sargana dia komena puki da pitok na bahona na so ekoi thawai na phauti ekoi ilam tu da akoi isai su da ka hansi Jananeta Irawat Memorial Trust Jimet na sinduna chahi khudingi pangthokuna lakliba thauramgi manung channa ngasi humudrani thoirak suba Jananeta Hizam Irawat ki lekhidabagi thauram numit chamna juri bangi bawapurada leiba Irawat complex ta pangthokre thauramga mari leinana social service amadi Irawat ki mitam da leisu katuna ikai khumnaba utpaga loinana chamna thauram ase pangthokhi ngasigi thauramgi matang da Jimet ki lifetime president Dr. C.S. Kamal Singh na haikibada Jimet na ngasigi humudrani thoi suba Jananeta Hizam Irawat ki lekhidabagi thauram ase social service amaga loina na chamna pangthokpani haiki Patriotic Orators Forum Manipur na Biramangal College ki IQSC amadi Manipuri Department ka khusam naraga college asigi multipurpose hall da ngasi ayuk lamyamba Irawat lekhidabagi humudrani thoi suba ningsing thauram pangthokre Thauram asigi manung channa Patriotic Writers Forum Manipur na chahi khudingi piduna lakpa lamyamba Irawat Lifetime Acceptance Award 2023 lamdam sigi senior journalist ayiba amadi social activist Langol Iboyamada piduna ikakhumna ba utkre Biramangal College ki principal Dr. A. Suranjit Singh na athoiba mithunglen college asigi IQSC gi coordinator Dr. Salam Rajesh Singh na akhanaba mithunglen amadi PAWF ki president Naroibam Khambal Luwang na thawramapu oina saruk yaki lamyanba Irawat ki photo da miyam na haikat lekat tamduna ikai khumna ba utkhiba thawram adugi manung sanna PAWF Manipur gi vice president P Biprachan amadi Biramangal College ki Anthropology Department ki SOD Dr. Naurem Megasandra Anina Nationalism ki wakhalwan sagatpada lamyanba Hizam Irawat ki thaudang haiba hiram sida wa ngangki Thauramgi nungi oiba warol thamladuna PAWF ki secretary Rakesh Naurem na phongdokhibada lamyanba Hizam Irawat kumba imaleba ki dama khanba puksel sangba luchingba sing ngasigi Manipuri khunaida yamna mathau tare Maramdi haukiba me ahumdagi Manipurda thokliba lal asige waroisin haujik pawba purakpa ngamdriba asi Manipurda asengba luchingbagi wakhalon chenba miyoi sing marang kaina leitre haibagi khudamni maram asina lamyanba Irawat kumba luchingba miyoi sing thoroknabagi damak wakhalonda mahaki wakhalonbu miyamda sandoknabagi damak ngasigi thauram asi sunjabani haiki ngasigi thauram adugi manung channa lamyanba Irawat saithaba amadi leibak ningba saireng Saiding nabagi thauram amasu ayiba ayibi kunlom na saru yaduna pangthokhi Manipur State Council All India Youth Federation amadi All Indian Students Federation na sinduna ngasi Janimsda sama kuntareda Jananeta Irawat birth anniversary 2023 ga mari leinana blood donation camp ama ngasi pangthokre Blood Transfusion Unit Jenims ka khusam na duna pangthokiba camp aduda Manipur State Council gi youth sing na ngasi Manipur da thokliba irang asida mateng kharada oirasu oinaba camp ase pangthokpani haina youth ki president Moirangthem Somojit na phongdorakli Department of Education Science Unit na sinduna 43rd State Level Student Science Seminar 2023
Millets, a superfood or a diet fat haiba topic ta ngasi Manipur State Film Development Society MSFDS Hall Palace Compound Imphal da pangthokre. Thoram adu da Central Agricultural University Imphal gi Department of Anatomy gi Professor L Navachandra Chairman oiki. Ngasi gi science seminar asida tonga ba school gi mahairoi singna saru yaki. Sambat Nimhans ki technical support ka loina na National Health Mission amadi Directorate of Health Services Government of Manipur anina sinduna physiological first aid and protection intervention for children in distress hai bahiramda numit mari ni chupna sathagadaba workshop ase lamfelda leiba Indian Medical Association ima hall da pangthokre. Manipur da thokliba irang asina maram oiraga relief camp singda leiriba chahi nauriba angang sing wakal amadi pukning sonthariba ase counseling piba matamda hena effective oina piba ngamnabagi damak Sambat project ki advisor oibada natana special style physiologist amasu oiriba Dr. Sekhar Sesadri amadi Sambat ki technical and operation lead Sailar Ramaswamy na saru yaduna workshop asida yauriba official amadi volunteer singda Physiological first aid and protection intervention for children in distress haibagi matang da lecture piki. Matang asida nungthilgi pau sandok sabalo shinjare image tv mi eng tabiri basingbu amuka hanna kajalna kurumjari.